ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯀꯦꯟꯇꯣꯟꯃꯦꯟꯠ ꯃꯅꯨꯡꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯍꯌꯦꯡꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JAC against the missing of Laishram Kamal Babuna phongdorakli. Laishram Kamal Babu mafam khangdana mangkhiba aduga mari leinana semkhiba JAC na 57 Mountain Division da numit humni piduna Laishram Kamal Babu gi langla langjin puthoknaba thakiba matam adu yawraba fawba kariguma wafam amata khangalaktabadagi hayengdagi akanba khongjang changsinaba parip basi lawkhibani ngasi numidang wairam kanto sabal da chathakiba miyangmi khongjang amana 57 Mountain Division ke Mayokta tungan bu kholaw kaya lawbaga loidana Laishram Kamal Babu athuba matamda imung manungda tekta kaidana sinagadabani haina khongjang changsinke miyangmi khongjang aduga mari leidana JAC gi convener Ratana hai Laimakong Army Camp manungda thabak suba construction company amagi supervisor Laishram Kamal Babu mafam khangdana mangkhibaga mari leidana JAC na mahaki langla langjing puthokpinaba 57 Mountain Division da numit humni gi matam thakibani adubu ngasi numit humni helaba fawba karigmo wafam amata phongdoraktabadagi JAC amadi piyanggi iba apunba mifam ama ngasi pangthoklaba matung hayengdagi akanba khongjang changsinba haiba yauna tungan warep khana lawre warep sing adugi manungda Indian Army sing chathok chasin tawbada yamna athingba thamba haibu wafam su yaure hayengdagi changsingadawriba akanba khongjang asida lamdam asigi miyamna amato oina sarup yabiyu haina su mahana phongdokhe ngasi pangthokkiba miyangki mifam adu loiraba matung 57 Mountain Division ki GOC ga wari sanabada Army ki vericate tamna changsinke adobo Army na athingba pibadagi Indian Army down 57 Mountain Division down Kamal Babu hingna pami haiba kholaw kaya lawramnaga mafam adutagi thorakhe मकोइदा थागे मतम लोर मतुंग मकोइगी साइट की GOC की साइट की नत्रगा 57 माउंटेन डिवीजन साइट की अकोइदा रेस्पॉन्स करिंबा अमत लागते अदुना मरम ओरगा होजिक अकोइ होजिक लाइव तो ओइना अकोइ इमाइ बेन सिना पुरा अकोइ हौरसे अकोइ खोंजंग कन चंगसिन बजे हौरसे ना कन तौरे हेन अकोइ मखा ता अकन खोंजंग चंगसिन जे अकोइ वारे मयाम लौजरे अदुगा मयाम नसु मणिपुर लेरिबा मसीदा अकोइ अतदा गिनेना खंदी गनु अकोइ खुनगी लेकाइ गिनेन खंदी गनु मयाम पुनु वइना लापिरो असिदी कमल बाबू मांगी भगत तकी नत्रे मसीदी अममम द खायरगा अकोइ पूरा लौगी बगी फिल्म द लेरे सब मानरगा अकोइ खोंजंग जे मयाम पुलप सगत पिरगा अमतंग असिगी इंडियन आर्मी की मथक द अकोइना चपचाना यादे हाबदुं दं खंगंद्रगदी असिदी अकोइ मैती मसा नोबगी सोइदना बेरा अमा कारानी मसी कमल बाबू खतकीने हाना खंदी गनु लकाय अनपद लेरिबा मयामसु असिगी खोंजंगसे हयेंदगी अकनबा खोंजंग मखा चथनबगीदमता अकोइ सेम सारे सेम साबसे याम चावना मतें पांगबिनबा अकोइ मयाम चंग लापिरो